December की तांग तरा मरी सलुंखम की यामना लाइबक्तिबा थौदोक अमदा लाइखिद्रबा लाइसम प्रेम सही तरह गतरु फ्रॉम थवाल खुनो लोइना लोइना खुलंगा को थौसखिबा मखोय तरु फाजिनदुना थमिबा सिगी मायबदा सेंखिबा जेसिना मणिपुर पुंबगी कौखिबा जेनेन स्ट्राइक शटडाउन ngarang tang kun de teret ki numina mayong pung teruk tagina nasi tang kun gani pan numina mayong pung teruk bawa kaukiba dungun ba shutdown nasi mapung thana pangtuk chatre asigi asung ba shutdown nasi da manipur ki lebini ba CSO sing mera paibi mai wek sing club sing loina loina na satragi samstan sing pai punamak na mapung thana sogat pi kiba asigi namangta je sigi mai pedagi hanana thanak ba mung sari loina na ngasigi asung ba shutdown tawjarba phawa state sarkar gi mai pedagi positive response amata pibirakta asi koi sarkar bu yamna warujai loina na makata ba khongjang oina hayeng December ki tang kun ga mapandagi Thawan district te lai ba sarkar gi loisan punamak solution gi thabak sathajaragani loina na ngasigi asigumba koi total shutdown manu asida manipur gi mafam khara da man tawri bu sinaw sing amasung gari thobirek ni sinaw sing marakta dingai singdana daba khara thokkiba du yamna laibak thibani adubu madu adugumlaba laibak thiba thodo aduda koi Ramai Tengol ki sinau Robin Mangang na koi nataba koi tawa de ngai taba waitra aibi thiba du koi je sini mai kai degi ngai taba pungdok chari asigumba lepa ki de kathok piraba Ramai Tengol ni singba Robin Mangang na tokpi thiba adugumlaba warong adu ekoina tarjiktan khantharaga nganghan jani haibo khomsiga kanjari